ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯤꯔꯣꯏꯅ ꯏꯅꯥꯎꯒꯤ ꯈꯨꯠ ꯌꯦꯡ ꯇꯥꯔꯦꯗꯅ ꯈꯨꯠ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯏꯆꯦ ꯇꯨ ꯌꯦꯡꯉꯣ ꯈꯜꯂꯒꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯊꯕꯛꯀ ꯁꯨꯡꯇꯧ ꯇꯧꯕꯤꯗꯦ ꯈꯣꯏꯗꯧꯁꯤ ꯃꯤ ꯊꯦꯠꯇꯣꯔꯤꯗ ꯑꯩ ꯏꯅꯝꯕꯁꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯦ ꯈꯨꯠꯇꯣ ꯇꯠꯂꯦ ꯍꯥꯏꯔꯁꯨꯅꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯎꯪꯉꯣ ꯐꯤꯔꯣꯜꯒꯁꯦ ꯈꯣꯡꯕꯥꯟꯗ ꯌꯧꯕꯤ ꯉꯁꯤ ꯑꯩꯅ ꯏ ꯌꯥꯔꯗꯤ ꯑꯁ ꯊꯨꯅ ꯃꯤꯠꯀ ꯀꯨꯏꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯑꯉꯥꯡꯅꯤ ꯌꯥꯅꯤꯅ ꯄꯪꯇꯧ ꯇꯧꯔꯛꯀꯅꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯖꯥꯠꯅꯤ ꯍꯦ ꯂꯋꯥꯏ ꯃꯁꯥꯁꯤꯡ ꯈꯔ ꯃꯥꯜꯂꯦꯅꯦ ꯀꯌꯥ ꯇꯥꯔꯅ ꯑꯁ ꯄꯨꯡ 5 ꯇꯥꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯐꯕꯤ ꯁꯥꯒꯦ ꯇꯧꯔꯤꯁꯦ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯝꯇ ꯏꯅꯥꯎ ꯅꯪ ꯍꯧꯔꯛꯑꯕꯣ ꯏꯆꯦ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯑꯗꯨꯒꯤꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯂꯣꯏꯔꯦꯗꯅ ꯐꯔꯦ ꯐꯔꯦ ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯎꯔꯣ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯣꯀꯣ ꯏꯆꯦ ꯊꯕꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯏꯆꯦꯁꯦ ꯌꯥꯝ ꯐꯖꯅꯤꯡꯉꯦ 이놈아 ꯆꯥꯛ ꯊꯥꯡꯒꯠꯂꯕꯣ ꯍꯥꯏꯁꯦ ꯊꯥꯡꯒꯠꯂꯦ ꯑꯁ ꯅꯣꯡꯃꯇ ꯑꯩꯅ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯒꯦꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯆꯥꯛ ꯊꯣꯡꯕꯩ ꯋꯥꯕꯨ ꯑꯋꯥꯕ ꯊꯕꯛꯁꯦ ꯅꯠꯇꯕꯗꯨꯕꯨ ꯑꯗꯨꯏ ꯁꯔꯨꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯤꯒꯦ ꯕ꯭ꯔꯦ ꯑꯩꯒꯤꯗꯤ ꯏꯌꯥꯏꯗ ꯏꯅꯝꯃꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗꯣꯏꯅꯦ ꯀꯩ ꯆꯥꯅꯤꯡꯉꯤꯕ ꯏꯅꯝꯃ ꯀꯩꯒꯤ ꯅꯪꯅ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯗꯤ ꯅꯃꯌꯥꯏꯃꯒꯤ ꯈꯨꯠ ꯌꯦꯡꯗꯣꯏꯅꯤ ꯍꯣꯏꯅꯦ ꯉꯁꯤꯗꯤ ꯏꯅꯝꯃ ꯌꯥꯏꯕꯒꯤ ꯈꯨꯠ ꯌꯦꯡꯗꯧꯅꯦ ꯑꯗꯣ ꯑꯩꯗꯤ ꯏꯅꯝꯃ ꯌꯥꯏꯃꯅ ꯍꯦꯟꯅꯤ ꯊꯥꯖꯗꯦ ꯏꯁ ꯍꯌꯦꯡ ꯏꯅꯝꯌꯥꯏꯃꯅ ꯊꯣꯡꯕ ꯆꯥꯔꯨꯕꯗꯒꯤ ꯏꯅꯝ ꯑꯍꯟꯅ ꯊꯣꯡꯕꯁꯦ ꯍꯥꯎꯇ꯭ꯔꯦꯒ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯤꯔꯣꯏꯅ ꯏꯅꯝꯃꯅ ꯊꯣꯡꯉꯗꯤ ꯊꯨꯝ ꯌꯥꯛꯑꯁꯨ ꯍꯥꯎꯏ ꯆꯦꯡ ꯆꯪꯉꯁꯨ ꯍꯥꯎꯏ ꯑꯩꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯩꯅꯦ ꯑꯗꯣ ꯑꯩ ꯀꯩ ꯇꯧꯔꯨꯒꯦ ꯏꯅꯝꯃ ꯌꯥꯔꯦ ꯑꯩ ꯀꯣꯟ ꯆꯥꯝꯃꯛꯑꯒꯦ ꯌꯥꯔꯦ ꯅꯪꯅ ꯊꯕꯛ ꯇꯧꯖꯧꯔꯣ ꯆꯠꯂꯣ ꯌꯥꯏꯅꯦ ꯅꯪ 이제 짝퉁 걸어봐. hꯧꯔꯦ 나가. 꽃차먹니다. ꯑꯩꯈꯣꯏꯅ 아니 안 떠왔어. ꯌꯥꯏ ꯉꯁꯤꯗꯤ ꯌꯦꯟꯁꯦ 이루어지고 ꯉꯁꯤꯗꯤ 이나우기 ꯈꯨꯠ ꯌꯦꯡ ꯇꯥꯔꯦꯗꯅ ꯈꯨꯠꯌꯦꯡꯒꯦ ꯍꯥꯏꯔꯣ 이제 ꯇꯨ ꯌꯦꯡꯉꯣ ꯍꯝꯃꯛꯑꯕꯅꯤ ꯁꯦꯡꯅ. ꯉꯁꯤꯗꯤꯅꯦ 이나우기 ꯈꯨꯠ ꯌꯦꯡꯒꯦ ꯍꯥꯏꯕꯗꯤꯅꯦ ꯍꯦꯟꯖꯥꯡꯁꯦ 이나우ꯅ ꯊꯣꯡꯕꯗꯣ ꯃꯍꯥꯎ ꯌꯦꯡꯁꯦ ꯍꯥꯏꯕ ꯑꯩꯗꯤ ꯈꯨꯠ ꯌꯦꯡꯕꯗꯨꯗ ꯈꯨꯠ ꯑꯣꯏꯅ ꯌꯦꯡꯗꯣꯏꯅꯤ ꯉꯨꯔꯦ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ 이제 ꯌꯦꯟꯗꯦꯝ ꯑꯃ ꯏꯔꯣꯜꯂꯁꯦ ꯀꯥꯡꯍꯧ ꯑꯃ ꯉꯧꯁꯜꯂꯁꯦ ꯉꯁꯤꯗꯤ ꯏꯅꯝꯃ ꯌꯥꯏꯕꯒꯤ ꯈꯨꯠ ꯌꯦꯡꯗꯣꯏꯅꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯕꯣ ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯑꯩꯗꯤ ꯌꯨꯝꯗ ꯆꯥꯛ ꯁꯨꯡꯊꯣꯡ ꯊꯣꯡꯉꯛꯇꯤꯌꯦ 이제 ꯍꯩꯗꯧ ꯃꯥꯟꯗꯤꯌꯦ ꯑꯩ
ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯁꯨ ꯊꯨꯝ ꯈꯔ ꯌꯥꯛ ꯑꯗꯨꯝ ꯇꯧꯋꯦꯕ Hi mayam, ngasisu ay crash game sanajagadaure ML gi charbu matinga loinana aduga results su yam thuna fangbigani ahan begi oina rupees 1000 bet tawduna masing khangdana winner oibagi khudong chaba adu lowinasi aduga hena kuina ngairagana chauna winner oibagi khudong chaba adu fangbigani aduga maru oiba mana matang chana lepiduna masing khangdana winner oibagi nungai ba asi ML ga punna chatminnaduna masana sigi nungai ba asi lobi aduga aina crash game asi kyarak sanajakre aduga kyarak su winner oikre ngasi sege khwaidagi lucky oiba numine aduna mayam su makhadi pijari link asi follow tobiraga registration tawu matamda ai promo code ARTS7 season aduna ahanba deposit tawbada 15,05,000 NPR amadi 290 free spin phangbagi khudong chaba adu lobi su thum khara yak adum taweba ꯍꯩꯇꯕꯗꯨꯗꯤꯅꯦ ꯇꯧꯔ ꯇꯧꯔ ꯍꯩꯖꯔꯛꯁꯅꯤꯗ ꯑꯗꯣ ꯏꯆꯦ ꯑꯩꯗꯤ ꯇꯧꯔꯁꯨ ꯁꯨꯡꯍꯩ ꯍꯩꯇꯤꯌꯦ ꯌꯨꯝꯗꯁꯨ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯍꯣꯏꯗ ꯍꯣꯏꯗ ꯇꯝꯃ ꯇꯝꯃꯒꯅꯦ ꯍꯩꯒꯗꯝ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯀꯥꯗ ꯉꯥꯏꯍꯥꯛ ꯆꯪꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ ꯑꯗꯣ ꯏꯆꯦ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯅ ꯊꯣꯡꯉꯝꯃꯨꯀꯣ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯆꯥꯛꯁꯨ ꯈꯔ ꯊꯤꯗꯣꯛꯄꯤꯔꯝꯃꯨꯗ ꯏꯆꯦ ꯍꯣꯏ Kalagana ama oirakpana ama Nanga aide si kya phado mande ꯅꯧꯔꯤꯕꯩ ꯇꯧꯖꯔꯤꯅꯤꯗ as yadida mai khunangje maren kon boladana kya phaban pide oiram ꯈꯔ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯂꯩꯔ ꯐꯖꯔꯛꯁꯅꯤ as aide sukta thajade suktaje khara nushirambane ba hoje nushigidreba sukse ubada maren kon koladana khainade ꯐꯔꯦꯁꯦ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯖꯜꯁꯨ Aduh ini mah, mau nong bidi nong ikan ini thabo ingat yang pada ini. Aku ini sih nak kemana tiba? Os, ini kaya perin saja deh. ꯃꯥꯅꯅꯦ ꯃꯌꯨꯝꯗ ꯈꯔ ꯍꯦꯟꯅ ꯌꯧꯔꯛꯇꯧꯔꯤꯅꯤ Os, main dekin yang liana sih dah bosan kemana ya bro? ꯁꯨꯝ ꯂꯩꯔ ꯍꯩꯅꯔꯒ ꯐꯖꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ Khang deh, ini pani di saja deh. ꯌꯥꯔꯦ ꯅꯪꯁꯨ ꯄꯥꯈꯟ ꯈꯟꯖꯤꯜ ꯂꯩꯔꯅꯨ ꯑꯗꯨꯗ 이제 아이기 그때 생일 맞추세 하자브리 영혼에 아이몬다 주나브리 영혼바 ꯐꯖꯩ ꯐꯖꯩ ꯏꯅꯥꯎꯗꯤꯅꯦ ꯏꯐꯥꯗ ꯐꯖꯩ Hello How Aira Iska de no bema Stawdeda yung pamidine nungai bema tabaka taw bide akhoi se na ne oi taw hai ba aidi aina ne iche si haiti si keno taw bi ha ba se khoi se na lo ne taw bi hai ba khoi la or be ma anu kha do koi thoro o how bom sa lo ki do ge du po
ꯑꯩꯗꯤ ꯀꯥꯏꯗꯩꯅꯣ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯒꯖꯥꯠꯅꯤ ꯊꯕꯛꯀ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯦ ꯈꯣꯏꯗꯧꯁꯦ ꯄꯤꯄꯤ ꯊꯦꯠꯇꯣꯔꯤꯗ ꯑꯩꯅ ꯁꯨꯝ ꯅꯧꯔꯤꯅꯦ ꯇꯧꯕꯤꯗꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯐꯥꯗꯣꯛꯄꯁꯤꯗ ꯃꯥꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯪꯕ ꯑꯣꯏꯒꯅꯤꯡꯉꯤ ꯃꯥꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯑꯩꯅ ꯍꯧꯔꯛꯑꯗꯤꯅꯦ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯐꯝꯕ ꯉꯝꯃꯣꯏꯕ ꯈꯜꯂꯨꯔꯒꯅꯦ ꯃꯌꯥꯒꯁꯦ ꯍꯤꯒꯠꯇꯅꯒꯁꯨ ꯇꯧꯔꯤ ꯃꯌꯥ ꯂꯣꯏ ꯁꯠꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯒꯤꯅꯦ ꯏꯅꯥꯎꯄꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯅꯥꯎꯄꯤ ꯑꯗꯨꯒ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯊꯕꯛꯁꯨꯅꯦ ꯃꯥꯁꯨ ꯈꯪꯗꯦꯗ ꯊꯕꯛꯁꯦ ꯃꯥꯅ ꯑꯅꯝꯕꯅ ꯂꯣꯏ ꯇꯧꯋꯦ ꯃꯥꯁꯨ ꯊꯕꯛ ꯌꯥꯝ ꯌꯥꯎꯁꯟꯕꯤꯕ ꯑꯩꯒꯤ ꯊꯕꯛꯇ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯊꯣꯛꯄꯤ ꯍꯦꯛꯇ ꯈꯪꯗꯦꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯍꯣꯏꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ Inama, ꯍꯣꯏ ay mamanggi ibi jahay ko sa uge. Maru bisa thiluge. 이베마 ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯇꯣꯏꯔꯥ? Hoy inama. 이놈아기 이승 ꯒꯤꯂꯥꯁ ꯑꯝꯇ ꯀꯟꯕꯤꯔꯝꯒꯦꯔꯥ? 이놈아ꯁꯦ ꯈꯅꯥꯎꯁꯦ ꯀ꯭ꯔꯛ ꯀꯪꯉꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯑꯩꯅ ꯀꯟꯕꯕꯨꯗꯤ ꯌꯥꯕꯅꯦꯕ ꯑꯗꯣ 이놈아ꯁꯦ ꯅꯦꯕ꯭ꯂꯨꯁ ꯊꯝꯖꯜꯂꯨꯔꯦꯕ Inama, ay se tabak chatke na thola aba. Babe, kanbiramu. Nana mayay magine, kari awara pa wali gina ne khara hangbiram. Nana mayay mo wagi. 이제 피 수리로 이제 Hoy. 이제는 피 Pisa 수보다 dapat pasidunggi daw bani sak thong daw bani. 이제는 피 수보다 시세 khara yaubyu 이제 ꯃꯨꯒꯤꯗꯕ ꯈꯔꯁꯨ ꯌꯥꯎꯕ ꯈꯨꯠꯁꯦ ꯇꯠꯅꯤꯅ ꯇꯧꯕꯅꯦ ꯑꯩꯁꯨ ꯈꯨꯠꯁꯦ ꯇꯠꯂꯤꯅꯤꯅꯦ ꯏꯕꯦꯝꯃ ꯑꯩꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ ꯔꯣꯕꯣꯠꯅꯦꯒ ꯈꯜꯂꯨꯔꯕꯣ ꯅꯁꯥꯒꯤ ꯐꯤꯗꯨꯗꯤꯅꯦ ꯅꯁꯥꯅ ꯈꯔ ꯁꯨꯖꯔꯣ ꯈꯨꯠꯇꯣ ꯇꯠꯂꯦ ꯍꯥꯏꯔꯁꯨꯅꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯎꯪꯉꯣ ꯀꯔꯤꯅꯣ ꯊꯕꯛ 이제라 가라 이제 이제나 가라 수리에나 떠보니 아 공릉다디 얌나 수이 하이버두다 이제다 수하닝버기 하이버니다 오, 너 임파드디 피가 소드비도 셰보이래 하 윰다디네 아이도 아마다 헷갈었대 아두기 이제다 하이버니 호이비마 내 юм도 많이 강하디네 나 피도 수수바 크다 에라이세기 와스디 아마롬 zat키도레 아이나 하이버디 아 윰다 떨었대 하이버기 와니 이제다 아이나 아까이바 하이다버라나 칼레 타바 쿠디만고 이제 녹시리를 떼봐 나 삭도 ꯑꯩꯅ ꯁꯨꯝ ꯑꯅꯧꯕꯤꯅꯦꯅꯅꯦ ꯅꯨꯡꯁꯤꯗꯅ ꯂꯨꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯌꯥꯏꯅ ꯏꯊꯛ ꯀꯥꯔꯤꯅꯤꯅꯦ ꯃꯥꯒꯤꯁꯦ ꯈꯣꯏꯗꯧꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯈꯪꯕꯤꯗꯅ ꯉꯁꯤꯗꯩꯗꯤ 이베마 혼잉어미로나 이놈아세 너원다 마땡 엄다 떠비요나 하이게나 떠보니 ꯀꯩ ꯃꯇꯦꯡꯅꯤꯅ 아이도 피 수ꯕ ꯆꯠꯄꯅꯦꯕ ꯑꯗꯣ ꯏꯆꯦꯅ ꯌꯨꯝꯗꯁꯨ ꯐꯤ ꯁꯨꯔꯛꯇꯕꯅꯤꯅ ꯈꯨꯠꯁꯥꯗꯣ ꯇꯠꯀꯅꯤ 이베마다 하이줘나 ꯂꯥꯛꯏꯅꯤ ꯑꯗꯣ ꯅꯪ ꯁꯤ ꯈꯔ ꯁꯨꯗꯣꯛꯄꯤꯒꯦꯔꯣ ꯑꯗꯨꯗꯤ ꯅꯪ
ꯃꯊꯤ ꯁꯨꯗꯣꯛꯑꯝꯃꯨꯀꯣ ꯑꯩ ꯏꯆꯦꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯈꯤꯒꯦꯕ ꯃꯇꯣꯟꯗ ꯊꯕꯛ ꯇꯧꯕꯗꯣ ꯋꯥꯔꯝꯃꯅꯤꯕ ꯃꯁꯥꯅ ꯁꯦꯠꯄ ꯐꯤꯔꯣꯟꯕꯨ ꯃꯤꯉꯣꯟꯗ ꯁꯨꯏ ꯁꯣꯅꯣ ꯆꯨꯖꯥꯠꯂꯁꯤꯕꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯟꯅꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ ꯑꯁ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯁꯤꯡꯕꯣꯏ ꯅꯤꯡꯉꯒ ꯄꯪꯉꯤꯍꯦ ꯐꯤꯔꯣꯟꯒꯁꯦ ꯈꯣꯡꯄꯥꯟꯗ ꯌꯧꯕꯤꯅꯤ ꯉꯁꯤ ꯑꯩꯅ ꯏ ꯌꯥꯔꯗꯤ ꯑꯩꯁꯨ ꯃꯤꯔꯦꯝꯒꯤ ꯇꯥꯏꯞꯇ ꯉꯥꯏꯈꯤꯕ ꯁꯨ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯂꯩꯒꯗ꯭ꯔꯦ 이놈아, 아이 수르게. 마사는 제 필요한데 마사는 수납을 급하고 이놈은 하이시다 이놈은 하나 하이버스 오이러모이 까쇼 하이러모이바 마시 먹어도 비제 자자 안 떠도리 하이진 비게 떠도나 머리는 머리만 딸리바 싸바 머리만 싸리바 이 코도 좀 서는 거들이다 응? 아야 심을 강도 해야 돼 저기 문게 보이세요? 안 말봐. 뭐 ini kok lebih rata banget sih. 그러게 웬마 비누 깡어봐 수어드레다 그러게 하지 이놈아디 애몬데 피수 하려마가 니틀레라봐 아도 이놈아 하나디 피세 하! 너 하라봐 그이부 너 이놈아 후란바 나마 꼭도나 피파 에도 이놈아 떠오르네 진짜 보이시나 하이바이드버기 게임을 더다게 아이스 쿠스에 닦아리나 너한테 하이바이와니 딸래 꼭 하야드라 이놈아 아쿠이 시다디 오히려 빠다 방황나라가 타박 떠나데 이놈아는 생내 피제부터 수비유나 하이바다 아나 수르다 블레이티 앙앙니 야니네 빡 떠더라가 쌉싸나 강부자네 해! 지금 왜 이렇게 떠오니? 누피 하이지디네 와칼 ꯌꯥꯝ ꯇꯥꯒꯗꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤꯅꯦ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯁꯨꯅꯦ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯌꯥꯅꯕ ꯆꯠꯀꯗꯕ ꯍꯣꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯀꯗꯕ ꯍꯦ ꯇꯣꯡꯕ ꯌꯥꯗꯦ ꯑꯃꯁꯦ ꯎꯔꯦꯗꯅ ꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥꯁꯦ 아니야 눈시디 이제 오늘 바로이다바다 애드밴스 매야마 비리두부 딴드로 두기 서루 미기 막하다 그바이니 행위다게 셀 그마이나 파이니 아두 오이나 딱비요 이제 아이 오이나 딱비기 라오 이하리인데 이놈 아이디 이놈에게 애드바이스도 빰디 다스다닝데 시기지 앵건다 우시드리바가이기니네
ꯌꯨꯝꯒꯤꯅꯦ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯀꯣꯜꯂꯤꯛ ꯃꯆꯥ ꯃꯁꯨ ꯈꯔ ꯐꯦꯡꯉꯒꯅꯦ ꯊꯕꯛ ꯐꯕꯤꯒꯤꯅꯦꯒꯗꯤ ꯈꯟꯕꯤꯒꯅꯨ ꯍꯥꯏꯃ ꯀꯣꯜꯂꯤꯛ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯗ꯭ꯔꯗꯤ ꯅꯪꯗꯤ ꯂꯨꯈꯥꯛ ꯃꯔꯛꯇ ꯂꯩꯒꯦ ꯍꯥꯏꯔꯣꯏꯕꯦꯝꯃ ꯅꯐꯤꯒꯗꯨꯕꯨ ꯃꯅꯝꯗ ꯅꯝꯊꯤꯔꯒ ꯂꯩꯒꯦ ꯍꯥꯏꯔꯕ ꯑꯗꯨꯅꯤꯅꯦ ꯅꯪꯅꯒ ꯆꯥꯎꯈꯠꯄ ꯌꯥꯝ ꯂꯦꯝꯖꯕ ꯁꯥꯔꯤꯁꯦ ꯑꯗꯨꯒ ꯂꯨꯈꯥꯛ ꯃꯔꯛꯇ ꯆꯥꯛ ꯊꯤꯔꯒ ꯆꯥꯒꯦ ꯍꯥꯏꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅꯗꯦꯍꯦ 이디 셀 ꯐꯅ ꯄꯥꯏꯔꯁꯨ ꯂꯨꯈꯥꯛꯇ ꯆꯥꯛ ꯊꯤꯔꯒꯗꯤ ꯁꯨꯛꯆꯥ ꯆꯥꯔꯣꯏ ꯁꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯇꯣꯛꯀꯤꯅ ꯃꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤꯝ ꯌꯥꯗꯦ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯐꯦꯡꯕ ꯌꯥꯎꯗ꯭ꯔꯤꯗꯣ ꯁꯦꯜ ꯀꯃꯥꯏꯅ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯦ ꯈꯜꯂꯤꯕꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟ ꯃꯃꯥꯡꯗ ꯆꯣꯡꯉꯤꯗꯣ ꯁꯦꯜ ꯇꯥꯅꯕ ꯋꯥꯈꯜ ꯈꯜꯂꯤꯕꯣꯏꯔꯦ ꯅꯣꯛꯖꯅꯤꯡꯗ꯭ꯔꯥ ꯑꯗꯨꯗꯤꯅꯦ ꯃꯥꯏ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯤꯕ ꯅꯣꯏꯗꯤ ꯈꯪꯖꯔꯝꯃꯣꯏꯅꯦ ꯂꯋꯥꯏ ꯃꯁꯥꯁꯤꯡ ꯍꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦ ꯋꯥꯔꯛꯇꯕ ꯍꯥꯏꯕꯁꯦ ꯃꯄꯥꯟ ꯍꯦꯛꯇ ꯊꯣꯛꯂꯛꯑꯦꯕ